कुकीजो कम्युनिटी नागा मियामबु इकाइबा पीरे UN से मणिपुर हौजिक थोक्लिबा वाथोक असिगी मतंगदा कुकीजो कम्युनिटी सिंगना सेमदोक सादोकलबा अरानबो पुवारी कया मालेमगी मियामदा लीदुना नागा की हिस्ट्री अमदे नागा मियाम इकाइबा पीरे हाइना यूनाइटेड नागा काउंसिल UNC की माइकैदगी फोंदोरकले हिरम असिगा मरी लेनना UNC ना थादोरकपा चेरोल अमना हाई कुकीजो मियाम की मिहुत सिंगना इजराइल की प्राइम मिनिस्टर यूरोपियन पार्लियामेंट UNO ना चिंगबदा मखोइगे हौरकफम अमदे ngamkhai gi matang da yumpham yaudaba aranba pau kaya tamsille manipur da kuki haiba ming ase haukhiba kumja 1830 1840 gi matam dagi taba haurakhiba ne kuki singna makhoi gi homeland ama semna bahonari basida makhoi gi lamni haina demand tawri bachang gi saruk sing ase manipur gi wang mada leiramba yai manipur manung da di kuki singna ngangli ba wafam sing yumpham yaudaba ngakta ne makhoi gi asigumba thawong asina tungda makhoi gi changjapham amade Laifam lerakta yai puwari semdokmana maram oidaga aikhoigi marakta yengthinarakpasu yai haire cherol asina hai haukhiba kumja 1990 da naga gi district singda kuki gi anokba khungang khara semgatpa hauke matamduda leiramba laingakna illegal immigrant sing changlakpada athingba thamkhidabana maram oidaga kuki singi missing khangaudana hengalakhiba ne puwari gi matungina de british na manipur da pamdaba awonba kaya purakhe Madugi manungda kuki tribe singbo nagagi chingi saruk singda tahalam khiba sisu amane British singna kuki purup ase saidang bakangbu ni haiba khangbaga loinana makoi gi thabak thauram singda kana gani haiba khangbadage khulai oina sizinaduna manipur da khunda ba hawan khiba ne hau khiba kumja 1917 1919 gi kuki rebellion bo Anglo kuki war haina puthoktuna puwari bu semdokna bahona re nagagi lam singda kuki homeland ama tanba yana bagidamak Anglo kuki war gi aranbo wafam si puthorokhiba nei masi makhoi gi oidaba ngangbagi hainabi adu miyam da uthokpa nei hairiba matam asida kuki singna ukhrul chandel amasung tamenglong da tariba manipur ge yellow purup naga singi nupi angang kaya bo ot naiduna hatpa amade yumai thabagi thawong kaya chathakhe maramaduna ngasi faubada Ministry of Home Affairs ke record ta Anglo kuki war yaudriba nei Amaromda Myanmar amasung Bangladesh dage illegal immigrant kaya ising ichawgu Manipur da chansilagle Manipur gi tongan ba district sing da anoba khul kaya semgalagle More town manak da su illegal camp kaya lepalaitana semgalagle Myanmar dagi sanglakhiba kuki sing na more gi mafam ayamba koisinduna laire center amasung Manipur lengakna ising ichawgum chansilagliba illegal immigrant sing matam sana thingaudraba de lamdam asigi yellow missing minority wairak lagani haire UNC की चेरोल असिना मखाता न हाई सही असिगी अगस्त तरागा तरुक्ता कुकीजो फुरुप की MLA तराना प्राइम मिनिस्टर द पिसन खिबा मेमोरेंडम अमदा तोंगानबा चीफ सेक्रेटरी अमसुंग DGP की पोस्ट अमा सेमना बहाई खिबा दो सेपरेट एडमिनिस्ट्रेशन गे अतोपा सगलोन अमदा पुथोकपने असिगुंबा थवोंग सिंग असिदा नागाना कैदोंनुंगदा कुकीगा चनमिनबा तौरोय चांदेल डिस्ट्रिक्ट अमसुंग टेक्नोपल डिस्ट्रिक्ट पो सुरसानपुर डिस्ट्रिक्ट अमा तोइना उहन्नबा कुकीजो मियोय सिंगना होनरगलिबा सि लाइवक थीबने कुकी सिंगना निंगसिंगदबदे ngalingay matamda Surasanpur district ta yunglamba nungbi sing yenglabadi Surasanpur asi naga sing maruwaina jelyangrong furup na khundaram bani haibase mayek seng na khangane naga singi matungda analama sung lamkang Surasanpur da lakhibane amaromda kuki singna Sandel district ta leiriba naga furup mapan gi maming kuki tribe oina pankhiba du laivak thibane asigumba thawong sing asigi matangda Naga sing na kaidong nung da tumina laisil loy haire